Hello everybody. Ngasisu mayam gidamukta mo pudo lakchariba film asige mamingna Captain America: The Brave New World. Movie si Valentine numita release tawo movie ni aduga movie asi Manipuri gi oinadi MFDC da kape haiduna tai mayam mafam lo salagasu yengbiraba matungda film asige wali tabi bana hena nawai bigani. Pare matamang da bidama da movie asige wari asili bahawjarak lage aduga movie asige wari liba matamda karigumba soikhiba lankhiba yawbu taragasu mayamna ngakpi gani haba wafam asimati thamjari. Movie asige wari lidringai mamang sida kanagumba misakna channel asibu subscribe tawdabo itaragadi tokshin biramo. Aduga bell icon dusu nambiyo karigumba madu nabi bataragadi channel asira lakpa anoba movie sing asi mayamna yengbu phangbigani. Captain America: Brave New World haiba movie asigi ahobada akoina ubu phangdiba se Thunderbolt Ross hariba nupa asibu ubu phangi maagasi kanano haiba taragadi mamangi matamda akoina Hulk hariba movie asida general oikiba nupa aduni aduga Hulk ki habidi Bruce Banner ki girlfriend oikiba nupi adugi mapa oiriba nupa aduni aduga Thunderbolt Ross hariba nupa ase akoina karam kanda ubu phangi ge habidi iroiloina karam kanda ubu phangi ge haiba taragadi Avenger Infinity Wars ki aroiba sarogadru ubu phangi aduga mayamda karigumba gyan tanaba amta hajaramge mama sakta yawkiba Thunderbolt Ross hariba nupa adudi sikre maramaduna hawjik anoba character amana mahut sinbani habidi character asi atopa misaga amana play tawgani aduga anoba actor sigi maming asana Harrison Ford kawi aduga movie siga hobge sarukta akoina uba phangliba se hawjikti Ross hariba nupa ase hawjikti America gi president oile haiba semeli khangba ngamle maana president oilabalina America gi hiram khudimakki daita se mahakki makutaloina leikre aduga America bu mahana rule tawba habido oikre masigi matungda tha manga haukraba matungda masu mahakki nupi dugi leiron chanpham madura lakhi leiron chanpham madura lapum matamda mahana mahakki mida haribasi mahakki machanupi na mahapu yamna sawli mahasi yamna fataba mini haduna machanupi duna hausi faw khali maramaduna aigi chanupi na aibu ngapi baduni aina ngaribasi haduna hajatuna lerami machanupi na mongol sawkhibai maramase army thajaladuna hakte attack to honkibagini madagi makada basinda akhoi uba phangliba se hawjikti Sam Wilson hariba nupa asibu uba phangi mamang sakki matamda mahaga se Falcon haiduna Avenger da su yawramani madagi mahaga se hojik anoba Captain America haiba oire aduga mahaki sidekick amgle mahaga sina Thor kawi hawjikti Captain America se Sam Wilson oirebanina Falcon ase mahaki sidekick oriba Thor hariba nupa sina wiki habidi mahaki dressing adu suit sing adu Thor hariba nupa adra pikhi Masu mahaki lanmi khargalwaina Mexico haribala masida mission nama yawbalakhe mahu mafam adura yawktuna mafam adudagi Serpent hariba terrorist group asina kaligumba posak ama Japan dagi huranki maram aduna Japan dagi hurankiba posai sing adu makoina recover tawnavidam talakibani mafam adura yawba matamda mahak landing phajana tawkhe amasung mafam adura leiriba mi sing adubu mahaki anoba suit aduna loina maithiba pikhi mahaki anoba suit asigi wing ase Vibranium hariba Wakanda gi lamdagi oiliba atangu dhatu makal asina sakhibani maramaduna mafam adura leiriba mi sing aduna mangol attack tawba matamda mangla yamna laila maithiba piba ngamkhe mafam adura hostage khara leire habigi mawang ase mafam aduda Sam gi drone aduna check tawba matamda thenaba phangkhe maramaduna hostage sing adu kandabi yade haiduna Sam na changchilapum matamda makogi mission control dagi harakliba se package adu hana lokot ko haidun harakpani tawdabu backup lakpa matamda makoina dum lokot sarachani haiduna Sam na makoi bukan bachangkhe madagi mafam adura changpa matamda Serpent group ki leader oiba side wonder hariba nupa asigi manakta lakhe mahana mafam aduda hostage sing adu hatna bigidamata Sam saduna lerim batanja aduda mafam adura Captain America laktuna makoi puthaba hore madudagi masamagu kanba nupa mathole masamagu kanba nupa aduga Captain America ga punaringai tanja aduda mafam adudagi side wonder hariba terrorist ki leader adu mafam aduragi chenke mahana package adusu puduna satke masida mayana bhabta gada wafam amana Kaligidamakta Japana America gi mising tharduna package adu bulakona bahonaribano haiba taragadi America amasung Tokyo ani gi marta yamna mari chetpa amasung friendship ki relation aduna makoi buthajaba thamladuna package adu bo lokaluna baidamata haikibani madagi somna kandana Captain America adu mafam adu leiriba masama upharaba nupa adu ka phunaduna leringai tajadura package adu mangba tare haiduna torasna package adu mahaloroge haiduna haike Madura Semnasu chalo haiduna mangol ayaba pikhi asum tawduna torasu mahaki Falcon gi suit adu ser aduna mafam madura bike thawduna chakhiba package bukhiba gunda sing adu attack tawkhe amusung mahana package adu bo recover tawba ngamkhe madagi somna kanda akhona sinamadu ufangliba se president su mahaki nupigi leirojan phamadura mahaki mising da haiduna deribasi karigumba mahaki masana piga mahaka relation ase yamna aphabasi mayamna uttabataragadi mayamna mangola chingnaba ma phawkani haiduna hare madurigi makoina package adu recover tawbagi mission adu success ore haiduna mangola paw pirakhe
Somna kala backup ki team maduda army ama yauri mahagase same ga yanu luna tina ba misaga mani makoi na lafa mata maduda captain na thabak chinga du haibadi terrorist singa du lonia loselam ba mo ngada makoi thabak bibi tre haduna makoi masel phagi tawna dun lerami mata usum na makoi chu America da halakhe madi de America da halapa matamda toras hare bana pa se wa yamna ngangan bana pa moi maramaduna mauna falcon oreduna mafam maduda package adu puduna lapagi mayamna mahapu thagale haduna harakhe mata usumna toras asisu mahaki saiki gorebanina hen training pi de yaro haduna mahaki mamanaba Asia Vreli ki manata pudu lakhe Asia Vreli haribana pase kanano haipasi mayamna khammi da patarakadi Captain America amusung Winter Soldier hariba web series adura mayamna mahagasi yawba thingnabi kani mahagasi Captain America na barab makhada lekhrapa matungda anoba Captain America okibanu paamani mahagasi matang koina America gi seba tawtun lerami mafam aduda toras amusung sem lakhe Torasna Asia bu uruba matamda hanu basina train to biduri brahadun hare wai lutar bu matamda Asia su punching bag am thinba matamda ala pathokno taaki tasena have taragadi maha asisu Captain America havedi Steve Rogers dawna superhuman serum sizina kibana pa mani adubu maha ase Captain America oina thau puramba taragasu matam kuina mahabu American government na jail lamsin bikhi kaligino haduna torasna hangba matamda maha ase black people ni haduna Matamuda white people amasung black people have a pola malari vanilla white people missing aduna havedi America missing aduna black people oriba Asia bo makoi jail thamladuna sahi kyamaru mahako lepta test tawduna lekhe mato somna sahi kunthra gi matungda mahak jail lagi nathrokhibani haiduna harakhe wahai lutar bo matamda torasti yamna ngakpa haibdo ke Madurgi makoi home se training hore amasung training horba matungda wari esum sanaduna derami ikang khangudana same the phone number ke same the laliba phone ase Mexico gi mission adu mai pakpi damakta mahapu amasung mahaki mamanaba oriba Torrespu White House ta kaukhe White House ta party MLA party adu makoi bu lakna bidamute invitation pirakhe tabudabu invitation pirakpa matamda Asia bu supu lakane haiduna mana White House haike mato usumna kaligumba Asia porta bataragadi ai law habitiki White House ki missing aduna Asia makoi humla padu ayaba pk mato usumna makoi jo White House aduda Thunderbolt Rosna meeting amasung party mato wani haba jaga adula lakhe makoi na mafam adu lapu matamda mamangthaki matamda de Asia se philon phajada basetno leibni adu handakte mahaki ne pina pamba mahaki ne pina pk ba kol ama lituna yanu nana lakhe White House habataragadi mayam khami gadabde Rashtrapati Bhavan ne White House makoi humla khe White House makoi humla phumata maduna mafam aduda Thunderbolt Rose haribana pasega habiti president ga Sam Wilson gi unakhe mafam aduda mahagna Mexico gi mission adu mai pana ngamkhibai damata thagar bai kyamanum harami amasung Sam Wilson amasung Rose na wai sanaribasi anoba Avenger malikana bai damata wai sanarakhe Madri Siena Haraklibasi Nang Samagna Sakoben Equal to give Matungina Avenger Singasi Tonga Katuki Hatu Harake America Sangsar Sibukan Vidamta Avenger Turka we had on Harake Makun Tulapum Matamda Japan President Gatindarame Japan President Nangi Posakado Mahana Pudula living Haduna Sabkang Makanga Bahabido Wake Maduri meeting at the Horoke meeting at the Horopomatanda Mapamaduda Sangsar Leriba Habidi Country Kamarungi President Singa to Suma Pamadulake Mapamadura Tawribu meeting a sea take Kalimtanati Aquinanga Saidi Mexico the Package Ama recovered Toki Hariba City at the Kalimtanati Elementium Hariba Metal Cine Elementium Haribasi Aquina Wolveringi Haksanga Ukiva Posakatuni Habiti Maki Kloga Kaptorokli Badani Aquina Eternal Sariba movie Sida Mamatakta Celestial Being Ama Indian Ocean the Powell Patinaki Mahadu Mapamaduda Nung on Kiduna Celestial Island have a pola Masemki Aduga Celestial Island Aduda Japan missing Chaladuna research to Bumbatam the Mapamaduda purest form of Elementium Hyperseat Henaki Mato Usuna Elementium Hariba policy Japan Pangbadagi America Supanki Amasung Makoi Havidi Country Cameron Treaty Tone Madudi Elementium Hariba Metalasi Country Amakaki Oitebida Country Miami Oinava Habadugi Matandali meeting Toripasi Taxin Habatargadi Vibranium Hariba policy de Wakanda Kata Oivanina Elementium Hariba Metalasi Sangsar Leriba Mipum Kudimak Havidi Country Kudimaki Saruk Tungan Sihaduna Makoina Treaty to Taukibani Treaty to Tauringa Tajada Mapamaduda Ekang Hodana Asia Breli Mapamadur Leriba Security Mataki Nomi Muladuna President Rosa Nomi Kaki
ꯇꯧꯕꯇꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁ ꯅꯣꯏ ꯃꯔꯨꯗ ꯄꯥꯜꯍꯧꯗꯦ ꯃꯍꯥꯛ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ 3-4 ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯝ ꯋꯤꯜꯁꯟꯅ ꯃꯍꯥꯛꯄꯨ ꯀꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯍꯦꯗ ꯑꯣꯏꯔꯤꯕ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯂꯥꯛꯈꯤ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯑꯥꯏꯖꯤꯌꯥꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯛ ꯌꯧꯈꯤ ꯁꯦꯝ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯁꯨ ꯑꯥꯏꯖꯤꯌꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯃꯁꯨꯡ ꯄꯥꯛꯇ ꯐꯥꯈꯤ ꯄꯥꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯥꯏꯖꯤꯌꯥꯅ ꯍꯥꯏꯔꯤꯕꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯁꯤ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯗ ꯍꯥꯏꯈꯤ ꯑꯥꯏꯖꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯦꯜꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯖꯦꯜ ꯆꯪꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯁꯦꯝꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯅꯪ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯍꯟꯈꯤꯕ ꯇꯥꯈꯤ ꯖꯦꯜꯗ ꯑꯥꯏꯖꯤꯌꯥꯒꯤ ꯃꯅꯥꯛꯇ ꯁꯦꯝ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯖꯤꯌꯥꯁꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯁꯨꯟꯕꯗꯒꯤ ꯅꯈꯣꯏꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜ ꯌꯦꯡꯂꯒ ꯐꯝꯂꯝꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯛꯂꯗꯨꯅ ꯁꯦꯝꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯍꯟꯈꯤ ꯁꯦꯝꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯥꯏꯖꯤꯌꯥꯗ ꯍꯥꯏꯈꯤ ꯇꯧꯕꯇꯕꯨ ꯑꯥꯏꯖꯤꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ ꯍꯥꯏꯗꯨꯅ ꯁꯦꯝꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯑꯥꯏꯖꯤꯌꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯃꯍꯥꯛ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ CCTV ꯀꯦꯃꯦꯔꯥ ꯍꯥꯏꯕꯗꯤ ꯋꯥꯏꯠ ꯍꯥꯎꯁꯀꯤ CCTV ꯀꯦꯃꯦꯔꯥ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯇꯣꯔꯦꯁꯇ ꯍꯥꯏꯕꯗꯤ ꯐꯦꯜꯀꯟꯗ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯨꯇꯦꯖ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯖꯤꯌꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯏꯠ ꯑꯉꯧꯕ ꯑꯃ ꯍꯦꯛ ꯈꯞꯄ ꯎꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨꯁꯨ ꯑꯗꯨꯝꯅ ꯈꯞꯂꯛꯄ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯏꯁꯩ ꯑꯃ ꯇꯥꯕꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯠꯅꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯪꯕ ꯉꯝꯈꯤ ꯔꯨꯠ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯁꯦꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯇꯥꯁꯥꯒꯨꯝꯕ ꯕ꯭ꯂꯦꯛ ꯋꯤꯗꯣ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯏꯖꯔꯦꯜꯗꯒꯤꯅꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯔꯦꯗ ꯔꯨꯝꯗ ꯇ꯭ꯔꯦꯟ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯅ ꯇꯣꯔꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯊꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯁꯥꯏꯠ ꯋꯥꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯦꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯏ ꯕꯣꯝ ꯂꯪꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯁꯦꯝ ꯍꯤꯡꯍꯧꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝ ꯑꯃꯁꯨꯡ ꯁꯥꯏꯠ ꯋꯥꯟꯗꯔ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯨꯅꯔꯛꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯠ ꯋꯥꯟꯗꯔꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯁꯔꯦꯟꯗꯔ ꯇꯧꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯀ꯭ꯂꯥꯏꯟ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯏꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯦꯝ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯁꯦꯝꯅ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯉꯛꯀꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯠ ꯋꯥꯟꯗꯔꯁꯨ ꯅꯣꯡꯃꯩ ꯑꯃ ꯂꯧꯊꯣꯔꯛꯇꯨꯅ ꯁꯦꯝꯗ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯥꯏꯠ ꯋꯥꯟꯗꯔꯅ ꯁꯦꯝꯗ ꯅꯪꯒꯤ ꯄꯋꯥꯔ ꯑꯁꯤꯗꯤ ꯅꯪꯒꯤ ꯁꯨꯠ ꯑꯗꯨꯗ ꯈꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯦꯝ ꯄꯥꯏꯊꯣꯔꯛꯇꯨꯅ ꯁꯥꯏꯠ ꯋꯥꯟꯗꯔꯕꯨ ꯐꯨꯊꯠꯂꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯃꯁꯨꯡ ꯁꯥꯏꯠ ꯋꯥꯟꯗꯔꯕꯨ ꯐꯥꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯝꯗ ꯐꯣꯟ ꯑꯃ ꯂꯩ ꯐꯣꯟ ꯑꯗꯨ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯁꯥꯏꯠ ꯋꯥꯟꯗꯔꯕꯨꯗꯤ ꯐꯥꯔꯦ ꯃꯥꯏꯊꯤꯕ ꯄꯤꯔꯤ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯅꯪꯅ ꯑꯝꯇ ꯈꯥꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯦꯝꯕꯨ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯝꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯁꯨ ꯇꯣꯔꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯂꯥꯁ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯊꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁꯨꯠ ꯑꯗꯨ ꯄꯦꯛ ꯇꯧꯔꯗꯨꯅ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯟ ꯑꯃꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯔꯨꯠꯁꯨ ꯑꯥꯏꯖꯤꯌꯥ ꯎꯅꯕ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯎꯅꯕ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁꯩ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯅ ꯔꯨꯠꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯐꯦꯜꯀꯟ ꯑꯃꯁꯨꯡ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯗ ꯄꯥꯎ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯑꯥꯏꯖꯤꯌꯥ ꯂꯩꯔꯤꯕ ꯖꯦꯅꯔꯦꯜꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯩ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯕꯨ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯆꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯊꯦꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯤꯁꯔꯆ ꯀꯌꯥꯃꯔꯨꯝ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯦꯡꯅꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯜ ꯑꯃꯒꯤ ꯇꯥꯏꯞꯇ ꯂꯦꯕꯣꯔꯦꯇꯔꯤꯒ ꯂꯩꯗꯨꯅ ꯔꯤꯁꯔꯆ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯖꯤꯌꯥꯒꯤꯁꯨ ꯐꯣꯇꯣ ꯊꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯐꯥꯏꯜ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯔꯝꯗꯁꯨ ꯔꯤꯄꯣꯔꯠ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯇꯦꯁ ꯇꯧꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈꯤ
aduga president gi damakta ikiba hida adu abidi guli gi sample adu mafam adu lermi maduragi di guli gi sample adu makoina paida thorpa tanja adu mafam aduda the leader hariba no pasi ubu fange magi maming ase Samuel Stent kawe aduga Stent hariba no pasi mama thaki matamda Bruce Banner gi mateng bangla honaba matamda Bruce Banner gi iedu mahaki makok sokpadula taki bedagi maga sisu kama radiation expose tawkiduna maki masa pumbasidi effect tawdabida maki makok si jawthoke amasung maki color sisu asangba onkibani aduga maki brain ase yamna asingba mi magi brain habadu waikhe madugli semna nangna sumna tawripase karigino haduna hapa matamda mahal halai aigi brain ase yamna asingba brain ama wole habasi thunderbolt rosna khangbadagi mahal aigi brain ase gi mating lawduna thabak kyamrum tahonki aingol experiment kyamrum tawke mangola ibu thadokpi waiduna aina hanjin hakibni tawbudabu masi aina tawbungam banati president na tawpani government na tawpani hadun halakhe mato usumna karigumba nangna president oiba taragadi ngamgadra haduna hangba matamda ngamgani haduna rosna haibadagi mahapu president oina bidamta ma lambi kyamum yaldu president ohenbani tawbudabu hawjikti ma president oirba matungda mahapu thadokpi habsi yakidre maramadra aingola experiment tawkhibana pada baina hatokre aduga hawjina ai lamun khuma pami aduga mahake asengma masakasi sangsara utpa pami haduna halakhe mato usumna mahak ase kyam fataba mino habisi mayam talaba matungda aigi lamun khumbasi sakturibani haduna halakhe maramaduna aina Sidewinder contract piraduna Japan ge package adubu hural jo haduna thakibani aduga Sidewinder da paisa thakibasi CIA ge account gi thakibani CIA habisi America ge oiba yamna top most secret agency oliba Central Investigation Agency haribaduni kariguba America na paisa si funding to boy taragadi America na Japan ge pot asi huran mele habisi masana taglabanina Japan masing matang khangba taragadi America na mahaki package ase huralibani habisi khangba ngamduribani masi oi taragadi lan thoani adugu mamangda semda phone torokibana padasu the leader haribana pasini maramaduna president hana bo honari basiju leader na honari bani habisi semna khangbatagi mahana leader du phana honaki adubu mafam madura leriba security singadu mahana isai ama thaduna loina mind control toki amasung semda attack to holaki asum sem amasung tourist mafam madura leriba security singadu pudal payaba pudalaga tholaki tawbudu mafam madura security mayam thomjalakpadagi mafam madura rutsulaki Root haribani pisi kanano habisi makhoi su khanglibanina makhoi se dasata adra khanjaki tawbudabu mafam aduda root na muk mafam adu leriba security singadu boloina pudakhi mafam adudagi tholapa matam aduda mafam adura army gi mi kyam thomjalai amasung Captain America bo president na phana bi order pire hadun haraki tawbudabu root na de ISA president gi security advisor ni maramadana aigi samina turibani hadun haraki tawbudabu Army singadunadi semna government gi property amada ayaba yauduna changbi da matam habu pharibani haduna haraki madugidi khanghaudana mafam adu leriba army singadugi makhoi gi waki toki da isai masalakhi isai ru tabadagi phiba masi soiba tare haduna mafam adudagi semna tourist road ne chalakhi amsung gari tongduna ana thorakhi madugidi makhoi hom so makhoi gi mamana ubaramba mamang thada thenakhiba army adugi manawta lakhi mamana badugi manawta latuna mahana harakli base signal lama tharaktuna akhoi mi singasi mind control tore mahagasi stay haduna harake aduga mahagna porkhiba hidagadu kari yawe habisi check tawduna mamana budur haike madigi somna kandana president rosso mafam aduda abidi white house manung aduda mahana Pitribigi leader kya manunga wari sanarami tawbudabu Japan di yaukide makoina elementum gi matangda treaty dawnaba adu yanaki tawbudabu Japan yauktabi mong adu uba matamda country ayamana kon tawsi hadun harake upalitabnina Japan tamna president Ross laki president Ross laktuna Japan gi leader habidi prime minister du wari sanarami mal harakleba se nakoina ekoigi research ki elementum asi hurale aduga nakoina akoida mu pi basari banine Wahai lutaba matamda Rosna kainu nang nangani bitu bahadun harapa matamda nakoina akhoi elementum asi huran bagi proof asi akhoi sida lerabani hadun haraki tasina haiba taragadi mercenary sing aduda paisa transfer tawbagi che changsing amasung proof kyamaram du urubadagi Japan thajakhibani maramaduna elementum pibagi matang ase kautholo haduna Japan haiki upari tabadigi America so elementum haripa policy paambanina President Yauna Japan Selection Island adugi manakta chatringai mamangda makhoi mafam aduna hana yoksaladuna mafam aduba capture tawnabagidamakta makhoi yam thuna America thadoktuna Indian Ocean tamna lakhe mato usumna Japan so America na Indian Ocean da lagle habisi khangwadagi makhoi so army kyamarum habidi navy kyamarum Selection Island managa tuda lakhe mato usumna American Navy amasung Japanese Navy do mayona bataki Pawsi TV gi channel khudimakta loina thaduna leme maramde elementum gi matangda America amasung Japan lan chona dore haduna mayamda loina khangalame aduga sanare bili la khudimakki wari sing ase serpent gi leader adudagi khangmangam ke
ꯍꯥꯏꯕꯗꯤ ꯁꯔꯐꯤꯡ ꯂꯤꯗꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯥꯎꯁꯤ ꯈꯪꯕꯗꯒꯤꯗꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯦꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐꯦꯜꯀꯟ ꯑꯗꯨꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯎꯅꯕ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯁꯤꯗꯦꯟꯗꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯈꯣꯏꯁꯨ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟ ꯇꯝꯅ ꯗꯦꯁꯇ꯭ꯔꯣꯌꯔ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯎꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯁꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯥꯔꯃꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯍꯤꯗꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯄ ꯗꯣꯁꯇ ꯒꯥꯃꯥ ꯔꯦꯗꯤꯌꯦꯁꯟ ꯑꯁꯤ ꯇꯠꯇꯅ ꯍꯥꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔꯛꯂꯕꯅꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯒꯥꯃꯥ ꯔꯦꯗꯤꯌꯦꯁꯟꯗ ꯑꯦꯛꯁꯄꯣꯖ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯁꯦꯝꯗ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯤꯗꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯃ ꯊꯥꯔꯗꯨꯅ ꯑꯥꯔꯃꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤ ꯁꯦꯝꯁꯨ ꯖꯍꯥꯖ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯑꯃꯁꯨꯡ ꯇꯣꯔꯁ ꯄꯨꯁꯤꯜꯂꯛꯄꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯁꯦꯝꯅ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯝꯇ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨ ꯌꯥꯔꯝꯗꯦ ꯇꯧꯕꯇꯕꯨ ꯋꯥ ꯑꯁꯤ ꯀꯥꯏꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯁꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯤꯡ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯇꯦꯁ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯇꯦꯁ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯥꯌꯦꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯟꯗ ꯂꯥꯌꯦꯡꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯝꯅ ꯔꯣꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯁꯤ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃ ꯍꯦꯛ ꯁꯣꯛꯈꯤꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯃꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯤꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯑꯃꯦꯔꯤꯀꯥꯟ ꯅꯦꯚꯤꯒꯤ ꯑꯦꯗꯃꯤꯔꯦꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯗꯃꯤꯔꯦꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯦꯚꯤꯒꯤ ꯄ꯭ꯂꯦꯟ ꯑꯅꯤꯒꯤ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯟ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯅ ꯖꯄꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯄꯥꯟꯁꯨ ꯑꯃꯦꯔꯤꯀꯥꯅ ꯂꯥꯟ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯑꯅꯤ ꯊꯥꯗꯣꯔꯛꯈꯤ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯄ꯭ꯂꯦꯟ ꯃꯔꯤ ꯑꯗꯨ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯃꯦꯔꯤꯀꯥꯟ ꯄ꯭ꯔꯁꯤꯗꯦꯟꯅꯗꯤ ꯖꯄꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯅꯤ ꯑꯃ ꯀꯥꯔꯟ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅꯗꯤ ꯊꯥꯖꯈꯤꯗꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯤꯡꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯐꯦꯜꯀꯟꯁꯨ ꯃꯊꯛꯇ ꯄꯥꯏꯈꯠꯂꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯌꯥꯈꯤꯗꯕꯗꯒꯤꯗꯤ ꯐꯥꯏꯇꯔ ꯄꯥꯏꯂꯣꯠꯁꯤꯡ ꯑꯗꯨ ꯁꯦꯝ ꯑꯃꯁꯨꯡ ꯐꯦꯜꯀꯟꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯗꯨꯗꯒꯤ ꯅꯝꯐꯨꯗ ꯏꯖꯦꯛ ꯇꯧꯍꯟꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯔꯤꯁꯇꯤ ꯁꯣꯛꯇꯨꯅ ꯏꯁꯤꯡꯗ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅ ꯃꯈꯣꯏꯒꯤ ꯄꯥꯏꯂꯣꯠ ꯑꯅꯤꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯖꯄꯥꯟꯅꯁꯨ ꯂꯥꯟ ꯑꯗꯨ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯂꯥꯟꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯇꯣꯔꯤꯁ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯗꯨꯒꯤ ꯁꯦꯝꯁꯨ ꯃꯃꯥꯟꯅꯕꯗꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯖꯦꯝꯁꯄꯨꯁꯨ ꯎꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯕꯛꯀꯤꯕꯨ ꯎꯕ ꯐꯪꯏ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯦꯝ ꯑꯁꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯂꯥꯛꯈꯤꯕꯅꯤ ꯏ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯒꯤ ꯐꯪꯏ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯑꯗꯨꯃꯛ ꯍꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛꯇꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯦꯝꯄꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁꯅ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯀꯧꯈꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤ ꯀꯩꯒꯤꯗꯃꯛꯇ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯦꯂꯤꯃꯦꯟꯇꯤꯌꯝꯒꯤ ꯃꯇꯥꯡꯗ ꯖꯄꯥꯟ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯄꯥꯈꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯅꯕ ꯂꯩꯇ꯭ꯔꯦ ꯐ꯭ꯔꯦꯟ ꯑꯣꯏꯅꯔꯦ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯅꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯁꯨ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯤꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯈꯤ ꯂꯤꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯖꯄꯥꯟꯒ ꯑꯃꯦꯔꯤꯀꯥꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯕ ꯑꯩꯅ ꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨꯕꯨ ꯀꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯅ ꯊꯟꯗꯔꯕꯣꯜ ꯔꯣꯁꯀꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯁꯪꯁꯥꯔꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯂꯤꯗꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯊꯟꯗꯔꯕꯣꯜ ꯔꯣꯁꯀꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯁꯪꯁꯥꯔꯗ ꯑꯩꯅ ꯎꯠꯀꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯡꯆꯥꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯎꯠꯀꯅꯤ ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯣꯏꯍꯜꯂꯦꯗꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯍꯤꯡꯆꯥꯕ ꯑꯣꯏꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯗꯨꯗ ꯊꯟꯗꯔꯕꯣꯜ ꯔꯣꯁꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯉꯛꯈꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯛꯈꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯆꯨ ꯑꯁꯤ ꯑꯉꯥꯡꯕ ꯑꯣꯜꯂꯗꯨꯅ ꯔꯦꯗ ꯍꯜꯛ ꯑꯣꯜꯂꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯂꯥꯛꯈꯤ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯒ ꯃꯍꯥꯛꯀ ꯌꯥꯝ ꯊꯤꯅ ꯂꯥꯟꯊꯦꯡꯅꯔꯦ ꯑꯃꯁꯨꯡ ꯋꯥꯏꯠ ꯍꯥꯎꯁꯀꯤ ꯃꯊꯛꯇ ꯆꯣꯡꯈꯠꯂꯗꯨꯅ ꯐꯨꯅꯕ ꯐꯥꯎꯕ ꯌꯥꯎꯔꯦ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯀꯌꯥꯃꯔꯨꯝꯁꯨ ꯔꯦꯗ ꯍꯜꯛ ꯑꯣꯜꯂꯕ ꯔꯣꯁꯅ ꯂꯣꯏꯅ ꯊꯨꯒꯥꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯋꯥꯏꯠ ꯍꯥꯎꯁ ꯑꯃꯁꯨꯡ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥꯅ ꯔꯣꯁꯇ ꯑꯦꯂꯤꯃꯦꯟꯇꯤꯌꯝꯒꯤ ꯐꯦꯗꯔꯁꯤꯡ ꯀꯥꯞꯁꯤꯜꯂꯤ ꯑꯦꯂꯤꯃꯦꯟꯇꯤꯌꯝꯒꯤ ꯐꯦꯗꯔꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯑꯗꯨꯗ ꯐꯥꯎꯗꯣꯛꯏ
ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯗꯨꯅ ꯔꯣꯁꯁꯨ ꯁꯦꯝꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯔꯣꯁꯅ ꯁꯦꯝꯒꯤ ꯁꯤꯜ ꯑꯗꯨꯁꯨ ꯂꯩꯅꯨꯡꯗ ꯂꯪꯊꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯊꯤꯗꯦꯛꯈꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯔꯣꯁꯅ ꯁꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯀꯥꯏꯅꯦꯇꯤꯛ 에너지 ꯄꯥꯏꯊꯣꯔꯛꯇꯨꯅ ꯔꯣꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯔꯣꯁ ꯍꯧꯒꯠꯂꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯦꯝꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯁꯦꯝꯅꯗꯤ ꯃꯍꯥꯛꯄꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯀꯤꯟ ꯑꯃꯨꯛꯇꯗ ꯍꯥꯠꯇꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯆꯥꯅꯨꯄꯤꯅ ꯅꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯁꯁꯨ ꯃꯆꯥꯅꯨꯄꯤ ꯄꯦꯇꯤ ꯔꯣꯁꯀꯤ ꯃꯇꯥꯡꯗ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒ ꯍꯧꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒ ꯃꯍꯥꯛꯀ ꯆꯦꯔꯤ ꯕ꯭ꯂꯣꯁꯝ ꯌꯦꯡꯕ ꯆꯠꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯦꯔꯤ ꯕ꯭ꯂꯣꯁꯝꯒꯤ ꯃꯅꯥ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯅꯤꯡꯁꯤꯡꯉꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯏꯖ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯊꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯐꯥꯖꯤꯜꯂꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ ꯖꯦꯜ ꯑꯁꯤ ꯀꯔꯝꯕ ꯖꯦꯜꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯩꯕ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯃꯦꯔꯤꯀꯥ ꯁꯤꯚꯤꯜ ꯋꯥꯔꯗ ꯍꯣꯀꯥꯏ ꯍꯣꯏ ꯂꯩꯈꯤꯕ ꯖꯦꯜ ꯑꯗꯨꯗꯅꯤ ꯃꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯦꯝꯁꯨ ꯄꯦꯇꯤ ꯔꯣꯁꯄꯨ ꯖꯦꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯄꯥ ꯃꯆꯥ ꯎꯅꯍꯜꯂꯤ ꯃꯄꯥ ꯃꯆꯥꯁꯨ ꯎꯅꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯥꯏꯖꯤꯌꯥꯕꯨ ꯐꯥꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯤꯗꯔꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯧꯍꯟꯕꯅꯤ ꯈꯪꯕꯗꯒꯤ ꯑꯥꯏꯖꯤꯌꯥꯕꯨꯁꯨ ꯖꯦꯜꯗꯒꯤ ꯊꯥꯗꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯥꯏꯖꯤꯌꯥ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤꯁꯤꯒꯤ ꯑꯦꯟ ꯀ꯭ꯔꯦꯗꯤꯠꯀꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯤꯗꯔꯁꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯣꯁꯅ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯁꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯈꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯗ ꯂꯤꯗꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏꯅ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯃꯈꯣꯏ ꯂꯥꯛꯀꯥꯟꯗ ꯌꯦꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ